ꯄꯨꯡ ꯐꯅ ꯊꯦꯡꯂꯦ ꯉꯁꯤꯁꯨ ꯌꯨꯝꯗ ꯌꯧꯔꯛꯄꯗꯣ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯌꯨꯗꯤ ꯐꯨꯜꯗ ꯉꯥꯎꯔꯒ ꯂꯥꯛꯏ꯫ ꯀꯣꯠꯇꯨ ꯂꯦꯡꯕꯥꯟꯗ ꯌꯥꯟꯗꯨꯅ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯅꯥ ꯉꯥꯟꯕꯁꯨ ꯌꯨꯝꯌꯥꯏ ꯀꯥꯗꯨꯗ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯌꯣꯟꯕ ꯃꯄꯥꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗꯅ ꯃꯊꯛꯇ ꯀꯥꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯥꯕꯨ ꯁꯅꯥ ꯉꯥꯟꯕꯅ ꯈꯥꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯉꯁꯤꯗꯤ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ." ꯁꯥꯌꯣꯟꯕ ꯁꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯑꯣꯟꯊꯣꯔꯛꯂꯒ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ "ꯀꯩ ꯋꯥꯔꯤꯒꯤꯅꯣ?" "ꯐꯝꯂꯒ ꯏꯔꯦꯅ ꯁꯥꯟꯅꯁꯤ. ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯦꯞꯄꯒ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ." ꯁꯥꯌꯣꯟꯕ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯝꯗꯅ ꯆꯪꯂꯛꯂꯒ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯤ꯫ ꯁꯅꯥ ꯉꯥꯟꯕꯁꯨ ꯃꯆꯥꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯇꯨꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ "ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯨꯅ ꯑꯣꯏꯔꯣꯏ ꯏꯕꯨꯡꯉꯣ. ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯔꯕ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯕꯛꯈꯩꯗꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ? ꯏꯄꯥꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯏꯄꯥꯅ ꯐꯥꯎꯕ ꯊꯛꯇꯕ ꯌꯨ ꯅꯪꯅ ꯊꯛꯂꯒ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯄꯁꯦ ꯏꯄꯥꯅ ꯄꯥꯝꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ?" ꯁꯥꯌꯣꯟꯕ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯞ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯄꯥꯕꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ. ꯄꯥꯕꯨꯡꯒꯤ ꯋꯥꯁꯛ ꯑꯃꯗꯤ ꯅꯆꯥꯅ ꯉꯥꯛꯅ ꯆꯠꯂꯤꯗꯅ. ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯋꯥꯁꯤꯁꯨ ꯄꯥꯕꯨꯡꯅ ꯈꯪꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ?" ꯁꯅꯥ ꯉꯥꯟꯕ ꯃꯆꯥꯗ ꯃꯃꯤꯠꯇꯨꯅ ꯍꯨꯠꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯜꯂꯤ, ꯀꯥꯎꯗ꯭ꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕ. ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ. ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯕꯅꯤ." ꯁꯥꯌꯣꯟꯕ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯄꯥꯗ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯃꯥ ꯉꯝꯖꯗ꯭ꯔꯤ꯫ ꯃꯊꯟꯇ ꯃꯩꯆꯥꯛꯇꯨ ꯈꯪꯖꯕ ꯅꯠꯇꯅ ꯈꯨꯠꯁꯥ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯌꯥꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯎ. ꯃꯥꯕꯨ ꯅꯤꯡꯁꯤꯡꯒꯅꯨ. ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯗꯨꯗꯤ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ. ꯑꯩ ꯇꯁꯦꯡꯅ ꯃꯗꯨꯃꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏ. ꯅꯆꯥꯒꯤ ꯑꯋꯥꯕ ꯀꯅꯥ ꯑꯃꯅ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡꯗꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕ ꯃꯤꯁꯥꯡ ꯑꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯌꯨ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯌꯣꯟꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯊꯛꯇ ꯊꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯅꯥ ꯉꯥꯟꯕꯁꯨ ꯃꯁꯥꯅ ꯋꯥꯔꯝꯒꯗꯕ ꯆꯥꯛꯂꯝꯒꯗꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯂꯤ ꯎꯔꯤꯕꯅꯤ꯫ ꯎꯁꯤꯟꯅꯗꯅ ꯃꯥꯁꯨ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯃꯌꯥꯝ ꯃꯃꯥꯡꯗꯅꯤ. ꯑꯗꯨꯅ ꯋꯥꯔꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯤꯅꯈ꯭ꯔꯕꯅꯤ ꯃꯌꯥꯝꯗꯨꯅ꯫ ꯃꯥ ꯃꯁꯥꯗꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯤꯁꯛꯇꯨ ꯑꯣꯏꯈꯤꯕꯅꯤꯅ ꯊꯃꯣꯏꯗ ꯄꯦꯟꯖꯗꯕ ꯋꯥꯔꯧꯈꯤꯕ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯁꯣꯝꯗ ꯁꯥꯌꯣꯟꯕ ꯀꯥꯗ ꯆꯪꯂꯛꯏ꯫ ꯖꯨꯂꯤꯁꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯌꯨꯝꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯋꯥ ꯈꯔꯗ ꯉꯥꯡꯖꯔꯝꯂꯕꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯋꯥꯁꯨ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯂꯩꯕꯗꯨ ꯍꯧꯔꯕꯅꯤ꯫ ꯁꯥꯌꯣꯟꯕ ꯁꯣꯐꯥ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯖꯨꯂꯤꯁꯨ ꯇꯥꯇꯨ ꯃꯄꯥꯗ ꯌꯦꯡꯂꯒ ꯂꯩ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯖꯨꯂꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯁꯨꯁꯨꯠ ꯀꯞꯂꯛꯂꯤ꯫ ꯖꯨꯂꯤꯅ ꯁꯨꯁꯨꯠ ꯇꯧꯔꯛꯄꯗꯨ ꯇꯥꯕꯗ ꯁꯥꯌꯣꯟꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ "ꯊꯣꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯄꯄꯥꯗ ꯍꯥꯏꯌꯨꯁꯦ. ꯀꯔꯤꯒꯤꯅꯣ ꯀꯞꯄꯤꯁꯤꯕꯣ?" ꯖꯨꯂꯤ ꯃꯄꯤꯗꯨ ꯑꯣꯔꯣ ꯇꯥꯅ ꯑꯗꯨꯝ ꯀꯞꯄꯤ꯫ ꯀꯞꯅꯁꯨ ꯍꯥꯏꯔꯛꯏ꯫ "ꯄꯄꯥ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯄꯨꯄꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩ. ꯑꯩꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕꯁꯨ ꯄꯨꯄꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ. ꯄꯄꯥꯁꯨ ꯊꯦꯡꯉꯒ ꯑꯗꯨꯝ ꯍꯜꯂꯦ. ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯄꯥ? ꯃꯆꯥ ꯂꯩꯔꯤꯀꯥꯟꯗꯗꯤ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩ. ꯃꯆꯥ ꯄꯣꯔꯛꯑꯣꯏꯁꯨ ꯄꯄꯥꯅ ꯇꯥꯕꯤꯗꯦ." ꯁꯥꯌꯣꯟꯕ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯆꯥꯕꯨ ꯖꯨꯂꯤꯁꯨ ꯃꯄꯥꯒꯤ ꯃꯊꯥꯗ ꯍꯤꯛ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯥꯌꯣꯟꯕ ꯃꯆꯥꯒꯤ ꯀꯣꯛꯇ ꯍꯟꯅ ꯅꯥꯟꯊꯕꯤꯔꯒ, "ꯄꯄꯥ ꯂꯥꯜꯂꯦ ꯊꯣꯏ. ꯄꯄꯥ, ꯏꯆꯥꯗꯤ ꯌꯥꯝ ꯂꯥꯜꯂꯦ. ꯃꯗꯨ
ꯊꯦꯡꯅ ꯄꯄꯥ ꯍꯜꯂꯛꯂꯔꯣꯏ ꯄꯄꯥ ꯁꯣꯏꯈ꯭ꯔꯦ ꯄꯄꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯊꯣꯏ ꯄꯄꯥ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯥꯌꯣꯟꯕ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯆꯦꯟꯊꯔꯛꯏ ꯖꯨꯂꯤꯁꯨ ꯁꯨꯁꯨꯠ ꯑꯗꯨꯝ ꯇꯧꯔꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯤꯕ ꯄꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ ꯄꯄꯥ ꯅꯪ ꯀꯞꯄꯤꯔꯣ ꯄꯄꯥ ꯅꯪ ꯀꯞꯀꯅꯣ ꯁꯥꯌꯣꯟꯕ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯄꯄꯥ ꯀꯞꯇꯦꯗ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯖꯨꯂꯤ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯆꯥꯅꯤꯡꯗꯦ ꯁꯥꯌꯣꯟꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯄꯥꯒ ꯆꯥꯊꯣꯛꯔꯁꯤ ꯂꯥꯎꯁꯤ ꯅꯪꯕꯨ ꯄꯨꯄꯨꯒ ꯆꯥꯊꯣꯛꯂꯝꯕ ꯌꯥꯗ꯭ꯔꯣ ꯄꯨꯄꯨꯁꯨ ꯆꯥꯗꯦ ꯁꯥꯌꯣꯟꯕ ꯇꯨꯃꯤꯟꯅ ꯂꯩ ꯖꯨꯂꯤ ꯃꯄꯥꯗ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯄꯄꯥ ꯃꯆꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯉꯔꯥꯡ ꯃꯪꯗꯅꯦ ꯈꯪꯉꯕ ꯃꯆꯥꯗꯣ ꯃꯤꯅ ꯐꯨꯕꯤꯔꯒ ꯏ ꯃꯌꯥꯝ ꯊꯣꯛꯑꯒꯅꯦ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯞꯄꯒ ꯀꯧꯕꯅꯣ ꯑꯗꯣ ꯃꯆꯥꯗꯣ ꯈꯨꯝꯃꯛꯇꯦ ꯁꯥꯌꯣꯟꯕ ꯃꯆꯥꯗ ꯐꯠ ꯌꯦꯡꯂꯛꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯕ ꯊꯃꯣꯏꯅꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ ꯊꯣꯏ ꯃꯆꯥꯒꯅꯦ ꯅꯤꯊꯥꯖꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯖꯨꯂꯤꯁꯨ ꯐꯠ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯃꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯏꯅꯤ ꯊꯥꯖꯗꯤ ꯅꯨꯡꯁꯤꯗꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯥꯗꯤꯅꯦ ꯑꯩꯉꯣꯟꯗ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯔꯁꯨ ꯃꯆꯥꯗꯤ ꯁꯥꯎꯗꯦ ꯇꯨꯝꯕꯗꯁꯨ ꯑꯗꯨꯝ ꯁꯨꯝꯕꯤ ꯃꯆꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯄꯄꯥ ꯃꯆꯥꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯁꯤꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯠꯎꯁꯦ ꯑꯩ ꯃꯆꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯍꯟꯖꯤꯟ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯗ ꯃꯁꯥꯒꯤ ꯋꯥꯍꯩꯁꯤꯅ ꯃꯩꯁꯥꯛ ꯍꯦꯟꯅ ꯍꯥꯞꯂꯔꯦ ꯄꯦꯟꯗꯕꯅꯁꯨ ꯆꯥꯛꯂꯤ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯎꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯒꯗ ꯊꯣꯏ ꯃꯥꯗꯤ ꯃꯤꯑꯣꯠꯄꯤꯅꯤ ꯏꯁꯥꯗꯁꯨ ꯃꯥꯅ ꯑꯣꯠꯂꯤꯁꯤꯅꯤ ꯃꯥꯗꯤ ꯃꯤꯑꯣꯠꯄꯤꯅꯤ ꯍꯨꯔꯥꯟꯕꯤꯅꯤ ꯃꯥꯗꯤ ꯍꯨꯔꯥꯟꯕꯤ ꯖꯨꯂꯤ ꯃꯄꯥꯒꯤ ꯋꯥꯗꯣ ꯂꯧꯁꯤꯟꯕ ꯐꯖꯅ ꯉꯝꯗꯕꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯜꯗ ꯁꯅꯥ ꯉꯥꯟꯕꯅ ꯂꯦꯞꯄꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯣ ꯏꯕꯨꯡꯉꯣ ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯊꯣꯏꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ ꯅꯪ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯊꯣꯏꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯕꯅꯤ ꯏꯄꯥ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯁꯥꯌꯣꯟꯕ ꯆꯥꯛꯇꯨ ꯇꯁꯦꯡꯅꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯆꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯄ꯭ꯔꯦꯃꯤ ꯑꯃꯗꯤ ꯆꯟꯗ꯭ꯔꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯂꯥꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ ꯊꯧꯖꯥꯜꯗꯤ ꯄꯨꯔꯛꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯀꯧꯗꯨꯅ ꯊꯅꯝꯂꯦ ꯒꯦꯠꯇꯣ ꯑꯗꯨꯝ ꯍꯥꯡꯂꯝꯕꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯄ꯭ꯔꯦꯃꯤꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯂꯛꯏ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨꯗ ꯄ꯭ꯔꯦꯃꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯏꯆꯤꯛ ꯆꯤꯛꯏꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯅ ꯑꯗꯨꯝ ꯍꯟꯗꯧꯔꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯀꯧꯔꯒ ꯌꯦꯡꯉꯁꯤ ꯊꯣꯡꯁꯤ ꯂꯣꯜꯂꯤꯔ ꯂꯣꯟꯗ꯭ꯔꯤꯔ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯀꯧꯔꯒ ꯌꯦꯡꯉꯁꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯂꯒ ꯏꯃꯨꯡꯗꯒꯤ ꯕꯤꯂꯥꯗꯨ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯦꯞꯂꯝꯂꯤꯕ ꯑꯅꯤꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯑꯩꯈꯣꯏꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯕꯤꯂꯥ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ ꯀꯥꯎꯖꯗꯦ ꯌꯥꯝ ꯃꯨꯟꯅ ꯅꯤꯡꯁꯤꯡꯖꯔꯤꯌꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯋꯥꯁꯤꯗ ꯆꯟꯗ꯭ꯔꯗꯨ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯩꯈꯣꯏꯕꯨ ꯍꯜꯂꯧꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯅꯦ ꯁꯛꯇ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯉꯥꯏꯈꯣꯁꯤ ꯑꯝꯇ ꯃꯥꯅ ꯍꯦꯛꯇ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨꯁꯤ ꯑꯅꯤꯗꯨꯅ ꯖꯨꯖꯥ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯕꯤꯂꯥ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯕꯁꯨ ꯇꯥꯗꯕꯤ ꯇꯧꯅꯔꯤꯕꯗꯨꯕꯣ ꯋꯥꯗꯣ ꯍꯥꯏꯗꯧꯕ ꯂꯩꯔꯕꯗꯤꯅꯦ ꯁꯠ ꯍꯥꯏꯕꯤꯔꯝ ꯑꯩ ꯊꯕꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯐꯤꯗꯥꯒ ꯊꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯤ ꯂꯥꯛꯂꯒ ꯑꯣꯍꯣ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯕ ꯌꯥꯅꯤ ꯁꯣꯝꯗ ꯃꯪꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁ꯭ꯇꯨꯜ ꯑꯅꯤ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯃꯤ ꯑꯅꯤꯗꯨꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯉꯦꯛ ꯐꯝꯊꯅꯩ ꯕꯤꯂꯥꯗꯤ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ
ꯄ꯭ꯔꯦꯃꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯔꯛꯂꯒ ꯋꯥꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ. ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤ. ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕꯅꯤ. ꯑꯗꯨꯅ ꯋꯥꯗ ꯂꯣꯏꯕ ꯅꯪꯗꯤ ꯕꯤꯂꯥꯅ ꯐꯠ-ꯐꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯃꯥ ꯃꯄꯥ ꯁꯥꯕꯤ ꯑꯅꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯌꯣꯛꯆꯔꯒꯦ, ꯌꯦꯡꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯤꯗꯒ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯕꯗꯅꯥꯝꯒ ꯄꯤꯁꯤꯟꯒꯦ ꯇꯧꯔꯤꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯍꯥꯏꯔꯤꯕꯅꯣ? ꯐꯪꯅꯕ ꯊꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ? ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯦ. ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯁꯣꯝꯗ ꯌꯨꯝꯁꯤꯗꯒ ꯂꯥꯛꯂꯒ ꯋꯥꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯊꯤꯕꯗ ꯑꯩꯈꯣꯏꯕꯨ ꯌꯥꯎ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄ꯭ꯔꯦꯃꯤ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ. ꯕꯤꯂꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ. ꯆꯟꯗ꯭ꯔꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇꯦ. ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯦ. ꯄ꯭ꯔꯦꯃꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯕꯤꯂꯥ, ꯅꯪꯁꯨ ꯃꯃꯥ ꯑꯃꯅꯤ. ꯑꯩꯒꯤ ꯏꯐꯝꯗ ꯃꯃꯥ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯖꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯨꯗꯨ ꯂꯩꯈ꯭ꯔꯕꯅꯤ. ꯏꯆꯥꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕꯗ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ. ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯐꯪꯂꯦ. ꯃꯁꯤꯒꯤ ꯑꯋꯥꯕꯁꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯇꯅ ꯈꯪꯒꯅꯤ. ꯅꯁꯥꯗ ꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ. ꯅꯪꯁꯨ ꯃꯇꯝꯗ ꯌꯧꯔꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ. ꯕꯤꯂꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯄ꯭ꯔꯦꯃꯤ ꯍꯥꯏꯔꯨ ꯉꯥꯡꯂꯨꯗꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯃꯣꯏ ꯕꯕꯥ ꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯆꯟꯗ꯭ꯔ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯇꯣꯛꯑꯁꯤ. ꯑꯅꯤꯗꯨ ꯐꯨꯛ-ꯐꯨꯛ ꯍꯧꯒꯠꯅꯩ. ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯕꯤꯂꯥꯅ ꯐꯠ ꯍꯥꯏꯔꯛꯏ. ꯀꯔꯝꯍꯥꯏꯅ ꯃꯥꯡꯈ꯭ꯔꯤꯕꯅꯣ? ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ. ꯅꯠꯇ꯭ꯔꯒ ꯃꯇꯝꯁꯤꯒꯤ ꯐꯠꯇꯕ ꯅꯤꯁꯥ ꯀꯌꯥ ꯆꯥꯁꯤꯟꯕꯗꯒꯤ ꯆꯤꯡꯃꯥꯟꯗꯒ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯅꯤꯅ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ. ꯅꯆꯥ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯒ ꯅꯆꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯁꯦꯟꯅꯅꯤ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯪꯕꯣ? ꯑꯗꯨꯕꯨꯗꯤ ꯑꯌꯣꯛꯄ ꯅꯆꯥꯅꯤꯅ ꯊꯣꯏꯅꯗꯤ ꯅꯨꯡꯁꯤꯔꯝꯗꯣꯏꯅꯦ. ꯍꯦ ꯂꯝꯆꯠ ꯆꯨꯝꯗꯕꯤ, ꯅꯆꯦꯒꯤ ꯅꯨꯄꯥꯗ ꯂꯩꯁꯤꯟꯕ ꯉꯝꯕꯤ, ꯅꯪꯒꯨꯝꯕꯒꯤ ꯅꯆꯥꯒꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯔꯛꯀꯅꯨ, ꯈꯪꯂꯕ꯭ꯔꯥ? ꯄ꯭ꯔꯦꯃꯤ ꯑꯩꯁꯦ ꯐꯔꯤꯈꯩꯗꯤ ꯌꯥꯝ ꯐꯕꯅꯤ. ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯇꯧꯔꯛꯂꯕꯗꯤꯅꯦ ꯉꯝꯊꯣꯛꯅꯒꯗꯕꯅꯤ ꯍꯦꯛꯇ. ꯍꯦ. ꯍꯩꯃꯥ, ꯃꯥꯟꯅꯔꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯣ? ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ ꯅꯣꯏ ꯈꯠꯅ ꯆꯩꯅꯕꯗꯣ. ꯆꯠꯂꯁꯦꯃꯤ ꯅꯪꯕꯣ. ꯑꯁ ꯍꯥꯏꯌꯣ. ꯙꯔꯃꯀꯛ ꯃꯥꯟꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯕ? ꯂꯥꯎꯅꯦ, ꯉꯝꯊꯣꯛꯅꯁꯤ ꯂꯥꯎꯑꯣ. ꯀꯤꯔꯕ꯭ꯔꯣ? ꯂꯥꯎꯅꯦ, ꯆꯠꯈꯤꯅꯨ ꯂꯥꯎꯑꯣꯕ. ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯎꯁꯤꯠꯇꯕ ꯁꯥꯗꯅ. ꯄ꯭ꯔꯦꯃꯤꯁꯨ ꯍꯟꯗ꯭ꯔꯦ ꯉꯁꯤꯗꯤ. ꯋꯥ ꯉꯥꯡꯉꯝꯗꯕ ꯏꯪ ꯇꯞꯄ ꯃꯤꯅ ꯑꯃꯨꯛ ꯊꯤꯅ ꯁꯥꯎꯈꯤꯕꯁꯤꯅꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯔꯤꯕꯁꯤ. ꯃꯗꯨ ꯉꯁꯤ ꯄ꯭ꯔꯦꯃꯤꯒꯤ ꯃꯐꯝꯗ ꯊꯣꯛꯂꯛꯑꯦ. ꯍꯥꯟꯅꯗꯒꯤꯁꯨ ꯕꯤꯂꯥꯁꯤ ꯃꯥꯅ ꯑꯃꯨꯛꯇꯪꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯥꯛꯄꯅꯤ. ꯉꯁꯤꯗꯤ ꯇꯥꯟꯗꯨꯝ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ. ꯕꯦꯒꯀꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯠ ꯄꯤꯁꯤꯜꯂꯒ ꯃꯐꯤꯒꯗꯨ ꯁꯦꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯂꯥꯎꯅꯦ, ꯀꯩꯁꯨ ꯆꯦꯜꯂꯣꯏ. ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯆꯟꯗ꯭ꯔꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯄ꯭ꯔꯦꯃꯤꯒꯤ ꯈꯨꯠꯇꯨ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯅꯪ ꯇꯧꯅꯨꯗ. ꯑꯃꯁꯤꯅ ꯋꯥꯡꯕ ꯍꯦꯜꯂꯤꯗ ꯅꯪꯕꯣ. ꯆꯠꯂꯁꯤ ꯂꯥꯛꯑꯣꯏꯅꯤ ꯅꯪꯕꯣ. ꯄ꯭ꯔꯦꯃꯤ ꯆꯟꯗ꯭ꯔꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯒ ꯑꯝꯇ ꯉꯥꯏꯈꯣꯁꯦ. ꯄꯦꯠ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ. ꯃꯥꯅ ꯋꯥꯡꯂꯒ ꯑꯩꯅ ꯀꯤꯕꯤꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ? ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯑꯝꯇ ꯄꯦꯠꯅ ꯍꯥꯏꯗꯠꯂꯝꯒꯦ ꯑꯩ. ꯕꯤꯂꯥꯁꯨ ꯃꯐꯤꯗꯨ ꯐꯠ ꯁꯦꯝꯖꯤꯟꯈ꯭ꯔꯦ. ꯑꯣ, ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯗꯨꯗꯤ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ. ꯕꯤꯂꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯁꯤꯟꯈꯤ. ꯆꯟꯗ꯭ꯔꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯅꯥꯀꯜꯗ ꯐꯦꯠ ꯂꯩꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ. ꯑꯣ, ꯐꯨꯕꯤꯔꯝꯂꯅꯤꯅꯦ. ꯑꯩꯅ ꯉꯁꯥꯏ ꯆꯠꯁꯦꯅ ꯍꯥꯏꯖꯕꯅꯦꯕ. ꯑꯌꯣꯏ ꯃꯁꯤꯔꯦ. ꯆꯟꯗ꯭ꯔ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨ ꯄ꯭ꯔꯦꯃꯤꯅ ꯕꯤꯂꯥꯒꯤ ꯃꯁꯝꯗꯨ ꯄꯨꯂꯞ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯗꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯏ. ꯍꯩꯃꯥ, ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯑꯣꯟꯅꯔꯝꯂꯦꯗꯅ. ꯆꯟꯗ꯭ꯔ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ. ꯍꯩ, ꯀꯤꯡꯗꯨꯅ ꯊꯤꯟꯖꯤꯜꯂꯝꯃꯨꯅꯤ ꯅꯪꯕꯣ. ꯃꯃꯤꯠꯇꯨꯗ ꯊꯤꯟꯖꯤꯜꯂꯝꯃꯨ ꯇꯥꯡꯅ. ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯔꯣꯏꯗꯧꯔꯤꯗꯅ. ꯑꯩꯅꯗꯤ ꯏꯪ ꯇꯞꯄꯤꯅꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤꯁꯤꯒ. ꯄ꯭ꯔꯦꯃꯤ ꯉꯁꯤꯗꯤ ꯂꯥꯏ ꯑꯃ ꯍꯦꯛ ꯌꯥꯎꯈ꯭ꯔꯦ.
ꯕꯤꯂꯥꯗꯤ ꯋꯥꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄ꯭ꯔꯦꯃꯤꯅ ꯃꯁꯝꯗꯨꯗ ꯄꯥꯏꯔꯒ ꯁꯤꯡꯊꯕꯗ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯌꯥꯎꯗꯕ ꯅꯪ, ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯪ꯫ ꯕꯤꯂꯥꯗꯣ ꯅꯥꯃꯟꯗꯨꯅ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ, ꯃꯥꯅ ꯈꯨꯠ ꯍꯟꯕꯒ ꯉꯝꯗ꯭ꯔꯤ꯫ ꯍꯦ, ꯁꯝꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ, ꯅꯥꯕꯅ ꯁꯤꯔꯦꯃꯤ ꯑꯩꯕꯨ꯫ ꯄ꯭ꯔꯦꯃꯤ ꯕꯤꯂꯥꯕꯨ ꯐꯠ ꯊꯥꯗꯣꯛꯈꯤ꯫ ꯕꯤꯂꯥꯁꯨ ꯍꯟꯗꯣꯛꯇꯨꯅ ꯇꯥꯏ, ꯑꯗꯨꯕꯨ ꯍꯟꯗꯦ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯅ꯫ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯕꯤꯂꯥꯗꯣ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯅ ꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯕꯤꯂꯥꯒꯤ ꯃꯃꯥꯏꯗꯨꯗ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯍꯦꯔꯥ, ꯎꯁꯤꯠꯇꯕ ꯍꯧꯈꯣꯗꯅ ꯅꯪ ꯑꯩꯉꯣꯟꯗ꯫ ꯏꯁꯥ ꯑꯅꯤꯗ ꯁꯦꯐꯝ ꯀꯌꯥ ꯊꯝꯕꯤꯈꯤꯕꯗꯨꯒꯤ ꯂꯃꯟꯅꯤ ꯂꯩꯌꯣꯏꯈ꯭ꯔꯕꯤ ꯏꯆꯦꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯋꯥꯔꯛꯂꯦꯗꯅ꯫ ꯅꯪꯅ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯕꯤꯂꯥꯗꯣ ꯍꯟꯗꯛꯇꯤ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯑꯅꯥꯕꯗꯨ ꯈꯥꯡꯗꯨꯅ ꯅꯥꯍꯦꯔꯒ ꯂꯩꯈ꯭ꯔꯦ꯫ ꯄ꯭ꯔꯦꯃꯤꯁꯨ ꯐꯤꯗꯨꯃꯨꯛ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯕꯤꯂꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯧꯔꯣꯅꯦꯀꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯣꯏ ꯕꯕꯥ ꯆꯠꯁꯤ꯫ ꯉꯁꯤꯗꯤ ꯈꯨꯠꯁꯦ ꯄꯦꯜꯂꯤ ꯁꯩꯇ ꯑꯣꯏꯕ꯫ ꯍꯣꯔꯦꯟꯗꯤꯅꯦ ꯑꯣꯛ ꯊꯣꯡꯕ ꯑꯇꯨꯝꯗꯣ ꯆꯥꯊꯣꯛꯁꯤ꯫ ꯆꯟꯗ꯭ꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤ ꯎꯔꯨꯕꯗ ꯒ꯭ꯌꯥꯟꯒ ꯏꯉꯥꯎ ꯉꯥꯎꯔꯕꯅꯤ꯫ ꯍꯣꯏ, ꯆꯥꯁꯤ, ꯄꯦꯟꯅ ꯊꯣꯡꯕꯤꯒꯦ꯫ ꯄ꯭ꯔꯦꯃꯤꯗꯤ ꯁꯥꯍꯨꯝ ꯅꯥꯏꯅ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ, ꯆꯟꯗ꯭ꯔꯁꯨ ꯄ꯭ꯔꯞ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯃꯇꯝꯗꯨꯅꯤ ꯋꯥꯡꯂꯦꯟꯗꯨ ꯔꯥꯎꯟ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯒ ꯂꯩꯕꯅꯤ꯫ ꯐꯝꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯊꯥꯗꯣꯏꯗꯨ ꯂꯦꯞ ꯂꯩꯔꯦ꯫ ꯗꯣꯛꯇꯔ, ꯑꯝꯇ ꯆꯪꯂꯛꯀꯦ ꯌꯥꯒꯗ꯭ꯔꯥ? ꯋꯥꯡꯂꯦꯟ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯣꯏ, ꯆꯪꯑꯣ ꯑꯗꯣ꯫ ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯉꯜꯂꯤꯗ, ꯃꯤꯁꯄꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯣ? ꯉꯁꯤ ꯁꯟꯗꯦꯅꯦ꯫ ꯅꯨꯃꯤꯠ ꯀꯝꯇ ꯈꯪꯗ꯭ꯔꯕꯣ ꯗꯣꯛꯇꯔꯕꯣ? ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯗꯣꯛꯇꯔꯒꯤ ꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝꯗꯨꯗꯤ ꯍꯦꯟꯈ꯭ꯔꯦ꯫ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯇꯝꯊꯍꯟꯒꯅꯤ? ꯃꯤꯁꯀꯤꯁꯤꯕꯨ ꯑꯩꯁꯦ ꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯥꯁꯤ ꯂꯩꯗ꯫ ꯑꯗꯨꯒꯤ ꯅꯠꯇꯦ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯃꯇꯝ ꯍꯦꯟꯅ ꯑꯃꯨꯛ ꯂꯩꯈꯤꯒꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯆꯠꯄꯕꯨꯗꯤ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯌꯥꯝ ꯂꯥꯡꯇꯛꯅꯅ, ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ ꯗꯣꯛꯇꯔ? ꯁꯅꯥꯒꯤ ꯐꯤꯕꯝꯁꯤꯅ ꯍꯥꯟꯅꯒꯤ ꯃꯇꯧ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯂꯩꯈꯤꯒꯦ ꯈꯜꯂꯤ꯫ ꯊꯥꯗꯣꯏ ꯃꯥꯏꯊꯣꯡ ꯐꯠ ꯍꯟꯖꯤꯟꯈꯤ, ꯏꯁꯨꯛ ꯁꯨꯛꯇꯣꯛꯏ, ꯑꯗꯨꯕꯨ ꯀꯨꯝꯂꯛꯏ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯕ꯭ꯔꯥ? ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯅꯦ ꯑꯩꯁꯦ, ꯑꯗꯨꯝ ꯀꯥꯎꯔꯒ ꯂꯩꯔꯦ꯫ ꯀꯔꯤꯔ ꯗꯣꯛꯇꯔ, ꯃꯥꯏꯟ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯌꯥꯅꯤꯌꯦ꯫ ꯁꯅꯥꯁꯦ ꯅꯣꯏꯅ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯣ? ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯩ ꯈꯪꯅꯤꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯪꯕꯁꯨ ꯐꯔꯛ ꯑꯃ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯏ ꯋꯥꯡꯂꯦꯟꯗ ꯐꯠ ꯌꯦꯡꯂꯛꯏ꯫